Early News miyang tabiriba miyang punumapu ahan mamuktada ASHAPRIYA na taram nokchare. Train Nurses Association of the India na tongan ba dabi sing thabak ton thokte haiduna chathaba matam kak taba thabak lepa khongjang District Hospital Senapati da sunga sidagi chathakre. Nursing allowance, grade pay, DA matam chana promotion piba amadi haujik hangduna leriba firm sing mention bayauna tongan ba dabi sing pithok pinaba lengak ta takna duna lakibane. Thabak lepagi khongjang asi lengakna dabi sing asi thabak ton thoktiba fawba chathakani hari. Thabak lepagi khongjang asi ngasidagi haugani haibasi Train Nurses Association of the India Manipur State Branch ke Secretary T.S. Binodini na mangzauna lauthokrabane. Lauthokiba sinamara moiduna tongan ba district singda mathau toriba nurse singsu ngasigi khongjang asi sagatuna thabak leptuna wakat khongjang changsin menake. Lakadoriba Manipur ge general election mamangda thubada council ge local body election pangthoktrabade mayamga khusam naduna makhal makha kaya ge democratic oiba khongjang sing changsilagani haina Lelong Imphal West Municipal Council ge ward number 5 ke councillor Arambam Ormilana Jackson wafam thamlakle wafam ase Lelong Imphal West Municipal Council ge mihut sing amade mayamga khusam naduna ngase hiram asigi matang da taksiladuna Lelong Chazing da leiba councillor sige community hall da wakan mifam phammaga mari lenana phongdokibane Wakan me famaduda sarugya kibi councillor Ormila Devi na phongthokibane councillor Ormila na hai council singe mekhalasi chahi asige February tha da pangthokadabane adubo COVID-19 laichat na maram moiraga yaithorakibane mekhalasi pangthoktaba sina urban area da leiriba miyam gi oinade hiram khudingda amangbagi amangbana pikthalle center dagi council da thadarakpa fund sing matam chana sizinaba ngamdaba amade makhatana fund lauthaba yadaba loinana lakliba fund sing hankhiba kaya suyaure Kodamoina Hyderabad low cost latrine housing 15 finance name 15 finance ke wenadi thabak suba loiraga UC thagalaga chahi amada ahum lak natraga marirak loba yai adu chahi asige wenadi amuk khaktamak lore masisu council khara ge wenadi sizinaba yadana leire chahi amada amuktang lakpa non plan ge fund so kumsi chahi ge wenadi secretariat ta namsinduna leire Mayam ge amade council ge chawkha thorang da sizinaga da ba fund sing sizinadana manghan bahai base laibak thibane Maramaduna Mayam Yapam Basia Tubada Tabakton Toktrabade, Lamdamas the Ladiba, Town Kuntareke Council Amade, Mecham Mayam Gakusam Naduna, Democratic Oba Kongjang Sing, Changsin Bage, Fide Basilawin Hake. Salai Gitau Purambi, Yumnam Ombi Angobina, Lakidabagi Tamapan Farapagamari Lena, Salai Apunba, Nupiluki member Singna, Kaibi Sanapata Laiba, Yaibilen Sidaba Home da Chatuna, Home Gil Ladiba Sing, Homasida Ladibangang Singa Puna Chaklena Machamina Cray. Chakmen Chamina Dring Mamanga Laikidabagi photo da Miamna Lai Sukatuna, Ikaikum Nabutke. Home the Lady Bangang Singe Cheng, Hawaii, Achatau Chingba, Janatak Polam Singaloina, hand sanitizer Made, Marks the Chingba Polam Sing, Tengbang Piram K. Tauramaduka Mari Lenana, Luki advisor, Ima Ivetuina, children Homasida Makatanang Bamating, Pikigani Hake. Sogno Assembly constituency ki manung chanalaiba Kaching Kunaudagi Wangu Takiba Intervillage Rotage Kalika Lokta Balambi ge khara fagarhannaba wakhalonda Sero Awang Laikai dege social worker Dr. K Mukasana nung thaduna semjin bahukre Dr. K Mukasana social worker na mamang thaktage pangthoktuna lakpa thabak tharomgi manung chana Kaching Kunaugi miyamna lau singu tauba ngagi farm taubada chathok chasin taunabagi yamnamak maru oiriba lambi ase kongkut kaya lairakpadagi chathok chasin taubada Kudong Chadaba Kaya Mayuknaduna Laki, Mayamgi Awaba, Kudong Chadabadu Yanglaga, kilometer Anirom Sangbalam BSA, Nung Tazinduna Semjin Manihide. Madam Queen Yangsin Bidabadagi, Pibam Soklabalam BSIbo, Dr. K Muktasana na Semjin Bagidamak, Maika Yidongi Miamna, Takapufungtuk Naki. Education for all and education forever Haibawakalonda. 44 Assam Rifles Sinduna, Tamenglong District Manung Chanalaiba, Kahena Kudong Chadraba, Angang Singidamak, Ngasi, Ajadi ka Amrut Mahasaf Kimanung Chana, Saksarta ka Amrut Tauram Pangtokre, Tauramadu, 22 Sector Assam Rifles, IGAR is Kimitang Makada Pangtokibane, Unidasina Tamenglong the Laiba Child Care Home Ge, in Met Singo Naduna, Janatak Polam Singaloinana, Firolama the Lyric Tamba the Changba Polam Kayamating Panke. Housing Tangnariba Laichara Cinema Moiraga, Mayoknariba Awaba Singasibo, Menung Sigaloina Naponam Singase, Mating Pangmani Hide. Tungi Yumbi Oriba Angang Singasida, Independence Day Nalakpaka Iruinana,
Piriba mateng asigi matangda palladuna Tamenglong Battalion gi commandant na hai angang singa sina tungda maromdom lepcha bangamnaba tangai fadana mahai masingi mangal fanghanabagi tangai fadabalai haiki. COVID-19 lanthengna ba paikalak liba lainga ki thorang oina waraba miyamda India gi Prime Minister na laibaga sige chahi taruk suraba miyoi khudingda PMGKAY gi makhada cheng kg manga yena ba pirakpa cheng Moirang Kendra gi manung dalaiba Fubala Naran Sena Gram Panchayat Ward number 7, 8 amasung 9 dade MLA na kg mari khak yelu hai haiduna agent sing na kg mari khak yen bire cheng kakpi ganu haina iraima community hall Naran Sena da laiba tongan ba loop sing Women Development Association Social Educational Voluntary Association Naran Sena Youth Development Organization Iraima Lamaba Sporting Association United Naran Sena Development Committee gi mahut seladuna Ward number 9 dege card holder Khangembam Ongbi Asapati na fongdokre mak na hai haukiba matam sing da su agent sing na kg mari khak piduna lakle adubo youth club sing thoklakpadage mamang thadade kg manga yen ke handagna karigidamak kg mari yelibano MLA na cheng kakhaliba karigino amaromda Naran Sena Youth Development Organization gi President L Tombana su mari lainaba authority na thubada mideng changbiduna miyam gi cheng gi chakthung suna fangdribasi fanganbiyu haike panbayai Ward number 7 amasung 8 ta beneficiary listing amaga chamakun aduga Ward number 9 amasung 10 dana beneficiary puna listing amaga chamakun leire makoi sige manungda card su pairaba aduga amukta cheng fangdriba card holder sing su yauri haike All Kasar Maitai Trade Union Kauba Union amangase Silchar da Semkre Union asina nauna khalaba President Ketchamayum Umanandagi yumda mifam pangtokuna Union adu semkibane Union asida Ketchamayum Umananda Singh habo President amade Okram Laki Kantabuna General Secretary oina khanke masigi mathakta Union asigi atai thau pugada basing su khanke nauna khalaba General Secretary Okram Laki Kantan haikibada All Kasar Maitai Trade Union asi yamna thubada registration number fangnaba lengakte apply togane All Kasardagi All Assam Maitai Trade Union on bada matam khara waraba suwana mayam punna thabak tawminasi haina su fongdoke President Ketchamayum Umanandana haikibada mayam gi marakta Maitai macha kharana business tawbada awaba kaya thengnari basing All Kasar Maitai Trade Union na solve tawnaba honagane Maitai macha singe businessmen singna trade union asida membership oiduna furuba sibu hena chawkhatnaba made semilonda chawkalaba furup singa thong manana chaminaba ngamnaba honasi haike Manipuri Saitya Parisad Jiribam gi President General Secretary amade Finance Secretary oina matam sangna puramlaba Aribam Gauramani Sarmana ikang khangaudana ngaseyuk laikidabada Manipuri Saitya Parisad Jiribamna awab fongdorakle Wareng Saireng amade angang singi yauna lairik taramathoi mukirame Joite Sastrada yamna khang hairaba ma oina Joite Samrat na chingba mingthol su fangke Mak masana iba amade edit tawduna English Manipuri calendar fonglame Mak iloina bi amadi machanupa amathamlame Mak na laikidaba sida awaba fongbugalwena na lehori bai mung manung awaba desu saruk yazari hairi Scheduled Tribe Demand Committee na taliba maitai bu Scheduled Tribe ta chalhalu haiba dabi adu World Maitai Convention na saukatli hairi Convention na press tharakpa warol amada mi singda yengba maitai singna awang nongpokta naga amadi kuki chen kangluptagi masing hena yamde aikoina India da punba matamda aikoi se gel homi Tribal Kangbura natabra haina hangba matamda Maitai Luchingba Singna Lana Maitai Singase Arya Singdagi haurakpani haina masak takhe masana yalahumi Maitai Singe masagi laizaba hak sing manghankre maramasina State asiki chada tara khaktamak pak chawba tampaki lamda aikoina leire haujikti Maitai Singasi masagi hak laiba Manipur ge citizen ama oidre hainasu cherola sina makha tarakle cherola sina hai India ge miyoi billion ama 10.3 asigi marakta yalahumi Maitai Singna Soidangamdana hangjanaba constitution ge ngaknau leitabana hena khudong thiningai oire orakliba fibam kaya asiki yenglaga Scheduled Tribe Demand Committee na Maitai Singbu Scheduled Tribe list ta yawhanaba recommend tawbiu haibasida World Maitai Convention na saugat pa haina warep laure hariba chap manaba dabi asi fangnaba haukiba listing ani taradagi taliba Assam ge Maitai kanglupsu convention asina saugatle maramaduna Manipur amasung Assam lengang na hek yariba makai thuna India lengakta recommendation thabiduna achumba fanganbiu Dabi asi awang nong pokta leiriba political party singi luchingba sing amade kanglup khuding mangna sagot piu haino sapel tawrakle
United Nations ki awangba thaki signature thoram anida mayai tangbal launaba khongchata ngasi External Affairs Minister Dr. S. Jaishankar New York ta thungkre hayeng pangthokadaba Protecting the Protectors Technology amadi Peacekeeping haiba hiramasige open debate na ahanbagi thoram oigani amadi terrorist acts sing international peace amadi security da pirakpa singnabasing haiba sigi matangda awangba thaki khana nainabana anisuba thoram oigani ahanba open debate ki thoram asina maruoina Protecting the Protectors da akhanaba meeting thamduna modern technology ki khulai sing sizinaduna peacekeeper amade peacekeeping mission sing ki safety amade security hengat hanaba khanagane India na United Nations ka loina peacekeeping operations center na khulai gi muknaba leibak amage taseng ba thodok singbu hanba amade kupna nainanaba ngamhanba situation awareness software unite aware platform su hokdoklagane hiramasiga mari leinana India amadi United Nations ki marakta partnership for technology and peacekeeping initiative ki yana chero su khongcherasida nakalani na khuyek pinaraba yai External Affairs Minister na Terrorist Act na International Peace and Security da pirakpa singnaba singe makada Islamic State of Israel and Libya ISIL na pirakpa singnaba gamari lenana ta asigi taramapanda United Nations ki Secretary General gi tha taruki report khanane nabagi mifamda mayai tangbal lawgane United Nations Security Council ki awangba thaki mifam phambagi thoram singa iroinana kongchara sigi sarukama oina Dr. Jaishankar na United Nations ki atai leibak singi foreign minister singa loinana leibaga siga leinaba mari singdasu mifam pangthokane Haujik Afghanistan da honglakliba fibam gi matang da so United Nation gi mifam singda kupna khana nainagani haina mahaki Twitter da phongdoke Pegasus snooping isubu maning makha tamna Thizinbina ba tharaki ba petition singbu taraduna Supreme Court na Center da notice pi kibaga loinana leibaga sige national security bu sokhanba yaba thabak amata leingakna tawdana ba kangan kre Center da ngasi thakiba notice ase numit 10 ni gi manungda halakna ba sukhangan ke Chief Justice NB Ramana na luchingba bench amana Pegasus snooping ga mari leinana thokliba wathok ase numit 10 ni gi manungda hearing chathaduna kari karamba thabak paikhat kadage haiba khanaragani haina phongokre Panbayai Solicitor General Tushar Mehta na Supreme Court of Pongdokibada Center na surveillance ki damak Pegasus natraga atopa software sizinarabra haibu wafamase national security issue ama oibana leibak miyamda khanganba yade aduma pohirama sigya kupa warol singbudi Center na maning makha tamba expert singi mafamda phongdokani haina Tushar Mehta na thajab pike leibaga sige maming leiraba miyoi kyana makhoi gi phone hack tawba natraga surveillance tawre haina court wakalakpa leikrabani Surveillance tawba tarabasu matik chaba mari leinaba authority ga yaba lawraga tawgadabani haina phongdokladuna leibaga sige khwaidigi wanglaba wayel loisangasina makha taraduna hai Haujik thokliba Pegasus isuga mari leina karam ba wafam sing phongdokpa yabage haibase matik chaba mari leinaba authority na lepkadabane madugi matungda court na kari tawba yabage haibadu yengsingani haina makha takhe Haujik wenedi TOMTV na sandok chaba early news matanga se relation jare mideng tabiri ba mayam punamapu amukana kurumjari